Nambul Turel asi plastic yauna amot akaina pikthale Imphal mayol yorakpada Turel amagi saktam Oire nalaga Pangkhak Oire hiramasigi matangda SKTV gi pauda mama Nambul Turel asi Manipuri khwai gi maru oiba Turel amani kangchup singtagi hauduna Imphal mayol laduna loktak pata tengadalwa ising asigi isyagi puriba Turel asigi hauzik oriba kibam punnan yang taminasi Nambul Turel amon akai na pikphalle plastic amadi fata hauti kaya Turel asida hundoka lepte maruoina Imphal mayor yorapada sagolban amadi uripok faunariba maino thong mapadigi hauraga mayai lambi kaishampat kaisham thong faugi manungda plastic amadi amon akai angaka fangna langthokpa thengnari manak nakpada tariba miyuising amadi khwairaman kaithelgi akoibadigi hundorakpa sijinaba loiraba polam makhal kayana Turel asibu moshinbada mating pangli Microplastic properties sang wang ni yauraba Nambul Turel asi matam kharag matungda nga amadi isingda leiba jiba panba amata hingma ngamgani thajadre Turel amabu amona kai hundokpham amadi ising chumda khinaba nala amagum sijinar pahibasi laibak thibani amona kai ke asina phunun khibadigi ningthina ising chenba ngamdaba tin kang macha puksinduna laina tinna kya pohanba ngehak nong chubda khusemgi ichok thoknabagi achowa maram ama oire Nambul Turel kan bahai basi loktak pat kan mani akoi biglong ngak se mani amasung akoi bar tar pe mioi natana Manipur pazamiang gi haksel gi phibam pagat han mani maram aduna maru oriba Turel asibu luna nana amasung amo akai ding ngak se bahai basi akoi punamaki thogang ni miyang gi interest hiram asigi matangda SKTV gi damakta pawjam jariba ai Ajenaure Nelson Malingamba loinana senior video journalist Benson Nongthombam Imphal